Pakistan occupied Kashmir gi Rawala court Tanpham Olle Jaac na Leingakta Changjaroi Haikhre. Pakistan na khudum chansiliba Kashmir gi Rawala court Tanpham Olle haina Pakistan gi hanagi Mushtaq Ahmad na fongdokre. Pakistan Leingakta Joint Awami Action Committee gi marakta chauna unkhatna duna tangdu leitadaba mafam aduda chakhiba Mushtaq Ahmad ki khongchatta POK da leiba Kashmir Singh asi mapung fana awaba mayoknare. Pakistan Leingakna Kashmir Singh gi chinjak yauna nomada changdaba yadraba potlam sing pusinbada athingba thamkibadagi mafam aduda nomagi unkhatnabagi chang wangkhalakhi. Rawala court leiba Kashmir Singh na chinjak ki tangai fadaba sing mayoknarabasu mafam sinba thungna security force na check post sing hantharaktuna pak sana thiba humbagi thabak chathabadagi mafam adugi miyamna nomagi khoisaunaba wangkhalakhi hairi. Hanagi Senator Mushtaq Ahmad ki Rawala court khongchatta Joint Awami Action Committee gi luchingba Umar Nazir amasung Khawazar Meranga unaduna hojik oiriba fibam matangda wari sanarakhi hairi. Pakistan ki opposition alliance Tariq Tahafuz Ahil Pakistan gi luchingba singna Pakistan Leingakta chathariba thawong sing adubu yaningdaba phongdokpaga loinana result aduda leiriba Kashmir Singbu mapung fana athingba thambani haina phongdorakhi. Lamdam aduda chinjak puba gari sing changlakpada security singna check post kaya hangdoktuna chinjak pusinbada chauna akaiba mayokna hale haina su Leingakta maral sikhi. POK da mayoknari batangdu leitadaba asiga mari leinana JAAC gi core member oiriba Khawaja Merana region asida ngasidagi hauduna total shutdown tawagani haina lauthokre. JAAC asi amasung Kashmir gi miyamna Leingakta Changjaroi amasung matam pumbada Leingaki mayokta leigani haibagi achepa wafam thamlakhibaga loinana mafam adugi lambi kaitel amasu entry port sing thingzinaba JAAC na fongdokre. Result aduda Pakistan Leingakna migot minai kya chathariba asigi mayokta yaningdaba uttuna ngasidagi hauna POK pubada shutdown ga khongjang changsinba waref laukhibani.